Guys, welcome back. Today I'm going to cook a paneer masala curry or sise akoina yumda thongba sana adune aduda kitang different oina thongbagi step na ina ucharakadarise sise normally akoina yumda thongba duga khara manade aduna kitang sina kitang gravy oiba aduga kitang kaino taraga taste se kitang tongale aduna mayam du sigi taste se try tawnaba aina share tarakone video se adu ucharage ahambada aina tawjarise sana se lauraga morok ka machuga thumga hapaga tongana marinate tawnaba thamgrane bako tongana side ta thamgrani aduga sida muk besan khara lawjarani kitang horen mahi da hapna bane sise phasana besan je khara lauraga ngokhthoaga muk ma su tongana thamgrani adu sida lawjarise long kai mayam dol oina mak sugairaga masu phasana side ta thamjagrani adu phasana piece naina khara kupna soraga akhoi hoji ready tawjarage marinate tawra matungda thau se sa halani aduga sana se hana tawthoane buka phasana piece se kitang chawtakna ka ko aduga sine hena jawe aduga si phasana tawthoni maise am kana lekhattabida kitang praje ka sanhandabida ko adum chang amda tawraga ngau hapet ngau tho matungda asina lokhalani aduga hosiki ngau khiba taw khiba sana taw khiba khang du makta da dum akoina sigi keno se ngasai sugai khiba LIC gumma mayam do am hapchalani jira khara mu chaisalani aduga ngaurani aduma phamda ko haidi taste aduga sisna chanam ki paste ne ba onion paste ne adu siga ngauthokani phasana aduga morok atekpa hapirani morok sigi isagi choice ne hapningba adum hapya aduga morok asuba khara amu hapni jira paste hapani marungarang hapani machu hapani aduga pulap mix tawrani aduga khamena sinba paste ya mukat grind tawthoga hapane hena tasty oiba aduga medium flame da yam kana mai sele khatabida so ngaugadamne bako aduga kupsala thammaga ngahak amu na tawraga ngasai gi besan ngauthokiba beson do sida hapani aduga sangom aphamba je khara happo kitang horen taste do kitang yam hauna bani basise aduga phasana mix tawbirani aduga mu kupsalaga around 1 minute mu thamani aduga then we have to put 1 cup of water aduga simatang thum haphawa yare aduga gravy se sawhalani phajana sawba loire harakanda khoni ngasai tawthokiba sana do sida hapani aduga makhong khumjaraga around 4 minutes mo laitharaga medium flame da tawraga phajana hapani aduga si ready oidare last garam masala kitang chaisanbiro for around 2 minutes more cook tawra matungda and it's ready to serve and you will love this taste. Try it and pamagadi video na mayam hapkacharake comment box cha ibiramo aduga ngasigidi matang sida loisanjarake. Bye bye, see you in my next video. Bye.